Like-minded group LMG Manipur na awa na taraba imong kayada leptana mateng panglagpagi Saruk amoyna ngarang February 13 gi ayuk pung 8 lom tabada haingang awang lekay dalayba ibo chowba amadi Michael anigi yum candle dagi haurakpa mayna tumna Yakhre haiba pau tabadagi ngasi LMG gi Thoumisingna khudakki tengbang oina lupa lising tara mateng pangduna imung asigi Awabada Saruk Yakhre ngasigi tengbang khongchat adu group asigi secretary Ojit Saruk haibam amadi member kaya su Saruk yakhi tengbang khongchat adu ga mari lenna LMG Manipur gi secretary Ojit Saruk haibam na phongdok kibada miyoi ba aikoi pumna mak tambang amdaba khudong thiba kayana langoi challaga hingba punsini kanagi imung da karamba matamda khudong thiba thokeni haibang amde maramaduna awaba tarba matamda khazek mateng pangbiu loinena matam chopada checksin ba haibasina khwaidagi afaba thorangni Mai chaklakpa yaba pochai pumnamak matam chuppada checksin biu amade phone paibiri ba pumnamak na fire station gi phone number safe tawbiu haiki Imung asigi PMC ubada koi tu chungba ma phawi maramadun lekai sigi mayamna su awana hangbiba lakbiram basi ubada koi yam nungaijai mamangda su masida am sakibado lekai gi mayap toroga koi paisa ga khaidana lekai du mayamna initiate lawraga imung sigi awabada imung khara mateng pangba imung sigi awabada pulap sakhe punam hanjanbadi ngamoi adubu masi ahing karamba koi phiron lilaga charaga masida karaida tumuga leirangani khalubada koi awaba mo oi maramaduna lekai sigi leibiriba mayam amasung social media gi koi paibiriba mayam singasina ubiba koi tabiba matungda koi khaji angam mateng pangsinuna imung asina wariba kaya singase khaji torbasu koi mateng oranaba mayam changna honaminasi